Miyoiba khunai amadi akoibagi fibamda plastic na pirakpa saitheng mayoknaba ngamdaduna leirakiba adu ngasidi mipaingai oidre. Khodak mayai lekaidagi Haisnam Devana plastic ki polam kayadagi petroleum product mai pakna puthoktuna lamdam asigi senmilonda natana hiram kayada kanaba piri. Saukhalakpagi matungina ngasigi khunai asida plastic na piba saitheng kaya mayoknaba ngamdaduna wana leiringai cherekta Haisnam Devana hundokhak oiraba plastic ki polam sing khomjilaba matung makhum chena khumba patra amada mai tharga madudagi thorpa mahi adu petrol oina sizina bata natana tholak liba manil aduna sakthong gas oina sizina hori hajik taroi chaina plastic bottle gumba dagi polythene keno singse polythene kakta ta yare asigi makhunje si stress bai hajik di hangdo yaraba mai thau sungmina si hangdo kanda asida hapsin doineba hapsilaga aduga blue button singina khoi kati gumana kakthala kanda si channa hapsilaga aduga si thangap kan mai meta thangal mai thani kali 10 minute 15 minute kimang ma thawon bangameba ngasigi lengak asina plastic sizinaba thingnaba honariba asi karigumba devana puthokliba wakhalona si sizinaba tarabadi plastic thingbagi mathok tararoi plastic kg tarena thau liter manga subdatagi minute 30 da sumbangamle plastic na akoibagi fibamda piriba saitheng kaya asi kanbata natana ngasigi mirol asida kanaba kya piba ngamlagani amaromda petroleum product loikigidra pakhanaramba dusu kokhan bangamlagani haibagi thajaba devana phongdorokhi process aina nahan kanogi September gi date 13 da isi asi ke YouTube da thengna bane isi pung mari makhai thai da thengna bada isi kudak ta isi asi se yamna aingon da langtak na bhai di jengning ba test tong ba kamaina polythene si tagi kamaina thau olino hai ba di jengning ba ma la khare ngon da ji kanogi officer oi leiba kbk gi server Germany sa da phone tor sa samai da problem thengna re kamaina tok ji hai no ai semning hai adidi semaji yengo try tor kamain to ma jo hange ni sana polythene lagi petrol olan ba yare sa na hai ga da sana adi semoi sem ba chai sa paisa change ai ngona financial problem kitang ngoi ai sana ma teng bang bi la hai ga lo hai ji kuta kadum sa khare ji sala ka nam po chai leira por e poraga date 14 gi morning ji da ai ji kuta da pangkhala ga ina test tor date 14 da ina test tor bu ji 290 gram ho ina plastic ji polythene ji 290 gram ga tha bane 290 gram thabaji kano ml 200 ml mu phangi kano che ad ml mu phangi aina lasinga toroga mai haidaga mai tha yenge mai phena bang mai phena haure adu amuka so mu aina generator ai petrol gi generator mle sida mu hapaga mu ai test taw yenge ba test taw nga generator si phena run taw phena haure phena yare aina khalle ai adu di yare sidi mai pa e yare ni haiba kano dune aina makhata na chathagi khalai je thabak phangdabana kakngaunarban hakya thabak piba ngambata natana miyamna kinaraba plastic ki polam sing kanaba mongda puthokpa ngamlabanina tungi mirolda asauba khudol ama piba ngamlagani devana pangthokliba asida lengaki maikaidagi akhanaba minjeng ama sangduna puthokliba thawsing asi kadai fawba sizinaba yabage haibana chingba kaya yengthokpa mathok tai lengakna akhanaba khongthang ama lokhalabadi plastic free zone gi mayonda devana puthokliba sina asauba mateng ama pangba ngamlagani plastic si ma kamai tor matogal manghangadagi haibagi matang si yamna chawbi issue ma ji oibani hoji ji Manipur da ju sarkai side tagi plastic si kamai thinga doino haibagi ji thingmu ju haurabani adu hoji aina mayam da haijening muna ada sarkai side da haijening muna plastic si thing da bida hena putholaga plastic si phattaba hunduga plastic si dagi afa polama on ba yabagi polama aina sumaina YouTube gi kuthang dagi khangbadagi haji yamna afa polam on ba yare petrol sina ba yare ado kerosene sina ba yare diesel sina ba yare adu inatana sak thongbai gas cooking gas wenu sina ba yare hajik toise yabi kana ba si adi sidi thoiba thau je phaba makhal gi thau oiribra natragana quality je khara handaba quality oira haibu di akhugi si mari lena ba department na yengchila kana mi yengchanga kanda haibu thau makhal je phaba thau oigadoribra haibu do angta mi yengchanga ningi saka side tagi mari lena department side tagi chakhulakpana maram oiraga ngasi khunaida plastic na pirakliba saitheng asibu mi paibadagi laingakna plastic free zone ohenaba thangjalakliba khongthang asi leiringai charakta fatte hariba plastic asidagi afaba potchai kaya puthorikliba sigi matangda laingakna ahenba miyeng changhorabadi tungi mirolda achauba khudol ama piba ngamgani haibasi mayang mifamda thamjari cameraman Laisram Derek Maitei ga loina na paudam jariba yaifaba Maitei Times of Manipur Khodra